ꯏ watpa, hemoglobin nemba, platelet count gumba nema matamda kanabra piba chinjak khara. Ahanbada beetroot se koina hengna dum chabi yai se khatang charsu yai ko aduga futla charsu kashu kaide sidagi hena fabadi beetroot ne koina spinach palak siga punna pullaga grind tawminaba fresh oina juice hungbiba ko ahingba oina aduda champra drop amani hapchanbiba khwaidagi yamna kanaba hemoglobin hengatpa matamda yamna mateng pangmane sijema try tawbiba yai hana su video hapchagrabane lafu tharo gumba yam chabiyo iron gumba yam yawe makoida yamna kanaba pi asangwa mana masing toina chabiba yerum gumba dum chabiba yai nomagi yerum ani ahum adum chawa fai iron yamna rich oiba khoigi nut gumba almond gumba walnut gumba seed mayam le sing se adum chabiba yamna fai flax seed chabagi moong ai hanu chagrabane sisu i watpa miyo sing de yamna kanei chana gumba yam chabiba yai nga gumba chabi yai chicken breast sisu koina mit chaba matamda su adum kanaba fangi sisina pumpkin seed koina maren maru gumba aduga chicken liver gumba sising se chabada yamna kanei i watpa miyo singda aina mayamda hena khanganjaningbadi iron yawba chinjak aduga khoigi iron tablet gumba guli gumba chabiragadi chaba loibaga calcium yawba chinjak sing sangong gumba sangonggi product aduga khoina calcium gi tablet sigumba se punna chasanbidaba haibadi iron chagiba loibaga calcium gumba sumaina chasanbigano magwaini je punna chaminaba matamda isada kanaba fangde chaba taraga supung ani gumba gap leibiraga koina ngaibiraga domaina chabiyo ga sumaina punna chasalagadi aigi isada absorption fazana tawde iron gi kanaba so phangde calcium gi so phangde interfere thoe maru oina iron absorption ngamde aduna punna chamina bigano mayam aina pizari base general oiba guidelines ni maru oina platelet count nemba hemoglobin nemba miyo sing na oina follow tawbiyo inbiyo anaba aruba leiba miyo sing da i watlaga naba sida I recommend tawjaroi. Thanks for watching.